Lamphel Sana Keithel People Store Kouba Dukan amatta Leite. Thoudok thokpada Achumba Mapham Khanglaba Matung Phongbiu haina. Lamphel Sana Keithel Development Authority ki President Samjetsabam Mangoljao na phongdorakli. Sanakeithel nupi kangluf amadi Lamphel Sana Keithel Development Authority anina punna sinduna Manipuri Press Club ki thangjim hall da pangthopa pawdu mifam amata wafam asi phongdokladuna mahangna hai. Ngarang sakhang da bam yoi kharana Lamphel Sana Keithel da leiba People's Store Kouba Dukan amada nongmai kapsanamle haina lamdam asida nungtigi phongba pauche khara amadi social media da sandorakpa asi laibak thibani People's Store haidiba dukan aside thangmaiban khondram selungban lekai da leibani thangmaiban khondram selungban lekai ase Lamphel Sana Keithel ga thangnana meter chahum rom tamak lapnana leiba maramna pau sing aduda Lamphel Sana Keithel haina phongkibo oiramba yai Lamphel Sana Keithel gi area da mayai kaba chinjak yonba ase Jahi tara romgi mamang tagi tingduna laklabani. Mamang thakta thokiba tongan ba thoudok kaya gambari laidena. Lamphel Sana Keithel gi ming pakshilakpagi thoudok kaya rak thokre. Masina maram oiraga lekai asida leiba miyamda yamna nungaitaba ama oire. Tunglam chatta pamdaba thoudok thorakpada mafam adugi asengba lekai adu mayek sengna lobiraga pau sandokpiyo. Makha tana atopa lekai da thokpa thoudok ka mari lainana. Lamphel Sana Keithel gi ming pakshilaklabade. Logi mateng lauduna action lakhot kade dukan fam liba singna so mafam adu khangnaba poster thetpada mafam adu chumna thabiyo supermarket Lamphel gi area gi maning thangda leibaduna magi lam gi maming leitabadagi Sanakeithel adu su Sanakeithel nati mayam su khambi ni khoigi cinema hall leiba mafam du supermarket aibani mafam du Sanakeithel nati Sanakeithel ji am khene Sanakeithel ni dagi meter sahumu ena sadaga leibani adu mafam du di hoi mafam du kana mona haibadu di khangdadana haitadana haibani na lawraje thangmai ban da leiba thangmai ban gi praja mana mi mana mafam du da magi mai da thokpa matam da Sanakeithel na haibiri se masagi luhongu matam da barko da Sanakeithel thabi yawra bra mana hokku matam da Sanakeithel na thabi gara bra madu da di thadi hoi da barko la pada adna hatta ba thoudok thokpa matam da thangmai ban da badna sa karwano haidana Sanakeithel gi maning pan se tawbinu Sanakeithel di uripong ni thangmai ban nate aduga hairi ba people store lai ri baddi thangmai ban ni thangmai ban gi hogi khondram selung ban lekai haidane adna mathang da di mase amuka na thola badi akoi legal suit tawgane na akoi Lamphel Sana Keithel gi akoi nupi kangluk na sengok seri